Terakhongshangbi Khudekpi Manipur ki manungda Maitai ga kuki gi soknari balanpham sida khwadigi maruoba adugma mafam ama oire aduna haukiba megi tang 13 da aikogi achauba kapnaba ma aikogi sida thokre adugi matungda amuk aikoi tang July gi tang 13 gi kunthra bawba aikoi kapna dana yamna akan mamongda bom to mayam sinaraga nomai sinara akan mamongda ama thokre misimina mayam yaure adugi matungda megi handaki aikogi August ki tang ahumdagi aikoi achauba amuk kapnabagi thaba ama hana sunabagi thaba ama amuk thokre sumana tawdana mathang leptana hojiksu aikogi ngak letana horen kangdana hayeng kangdana karama matamda kapakadage habagi akibudu khungang sida leiba praja mayamna mayoknari matang sida ngarang se ikang khangokdana ngarang numidangda aikogi Terakhongshangbi maningda aikoi lebiramba State Force Commando ki personal taraga mathoi khak aikoi numidangda karimata without any information hana mangjongna na pau amatta khunja singda pibiramdana yamna maruoiba aikoi gi bunker gi mafam ama aikoi thadok pirga satpiki aduna maram oraga khunja sida ngarang numidang athengba pawbada aikoi mipaina dana yamna kanna aikoi akiba pokna dana aikoi yamna langna ki haitai aduna masidesida hairiba commando singduna aikoi thadokkiba mafam aduda aikoi gi khunjagi volunteer singna aikoi amuk sangsinbadasu yamna hangoijaki maramdi mafam ado kuki militant singna yamna naknana he kapnaba mafam oibana aikoi mafam dudaiduda amuk sangbada akiba phauki maramaduna asigumba aikoi gi hekta karimata takpiramdana state ki force mafam asidagi yamna maruoba sensitive mafam sidagi lauthokpigi base aikoi praja mayamna nungaijade yaragadi athuba matamda hariba commando singadu hanagi magi mafam sida halanbiraklaga aikoi khunja sing asigi yamna wajari base kharadang konbinaba matumatang aikoi khunja singi maikai digi Terakhongshangbi maikai digi Khudekpi ki maikai digi appeal tawjari aduga amana Kanagomana aikogi khunsiga mari lenaba Terakhongshangbi Khudekpi siga mari lenaba information tama pawma lobiba taraba natragana pawma pibi ge haraba natragana mateng ama pangbi ge haraba adu oiba taragadi aikoina akhanana phone number ahum kaktang aikoi pijage ahan bada 6900358631 hariba aikogi number sima aduga ani suba number na 8787847138 hariba number sima aduga atopa mana 9612335880 hariba number ahum sida aikogi karigumba pau phawiningba lergasu aikoi phawbirau maramaduna aikoi tongan mafamdagi khungang asigi awabasi yengbiraga mateng pangbirba khwai punamukpo aikoina ngamkhai leitena thagatsai tobadabu aikoigi marakta aikoigi misunderstanding lana longnadanaba amani communication gap leitanabagi damakta hairiba number sing asida inquiry marakta tobirapsu aikoina pamjai aduga mapung oiba aikoigi khungang asiga apilde hojikse numit tarakani khanbada khungang asigi khunmi sing praja mayamna aduki matik wajai maramaduna kuki singa yamna nakna makoina ngahak leitana landarakpa aikoina makoida sangaga karimata tawruba nataba ngarang nahan kwaktada pangalamkhaida mi ahum hatpiramaba matungdasu akan mamongda somda sangsilaktana aikoi bom na singba kaya kapsilakiba sigumba yamna mipairaba matamsida leiriba Manipur gi leingakna amungtang pungning singsinbiraga mafam asida state force ki lauthok pibagi mahutta khare hena state force thambinabagi damakta aikoi khunja singi baikai diga appeal tawjari